Hauzik nongju pantha matam oibaga loinana singi jila oiriba Noney amasung Tamenglongda miyamgi punsida chawna khudong sadaba mayoknari. Haukiba tha amagi mamangdagi hauna nong leptana chubadagi jila asigi mafam kiyada landslide mudslide thoktuna chathok chasinda apanba piri. Lambi sarok singi fibamsu yamna fasilaktre. Maru oina Manipurgi lifeline oiriba National Highway 37 gi Imphal Noney amasung Noney jiri section gi mafam ayambada lambi ka henna fasilaktre. Double lane oinaba company singna lambi kakpadagi amuk henna lambi asigi fibam fasilaktre. Mafam kiyada akut atong amasung nala fazana sembi dabadagi maram oiraga lokki ising khonga pangkhak oire. Haukiba tha amagi mamangda irang thong tatkibadagi amukka henna miyamgi punsida khudong sadaba mayoknari. NSIDCL na tha amagi manungda semba loigani haikiba adu hojik tha ama helaba fawba thong ase pangkhatpa ngamdri. Nongju tha oibanina kari numitta thong ase semba loigadabano haibasu ngamdri. Amaromda irang thong tatkibadagi Bisnupu Khaupum Rengpang lambida gari sing divert tawduna chanariba lambi ase gi fibamsu nongma nomagi phasilaktre. Maram aduna leingakna lambi ase athubada National Highway gi thakta upgrade tawbinaba miyamna pamli. Chairak asida nong leptana chubadagi jila asida mai sang naina phangdre amasung maintenance gi thabak tasu awaba ama oiri. Maramdi jila asida staff matik chana leite amasung staff watpagi samisa chawna mayoknari. Hiram asigi matangda Noney division gi MSPDCL gi DGM KS Dorendro singna asumna phongdoklakli. Noney division da electricity irregular oiribagi maramdi ahanbada staff gi awatpa leiba ani subada infrastructure gi awatpa leiba hairiba awatpa ani si mai leinaba authority na mateng pangbiragadi matung tabada ningthina thabakse pangthokpa ngamgani haibisi thaji. Mai sang naina laktaba maramna telecommunication system dasu chawna khudong sadaba mayoknari. Service provider oiriba Airtel, Jio, Vodafone, BSNL gi internet network facility da apanba piri amasung network su yamna sole. Sadron gi awaba marakta hojik nungaiba paw ama hairedi nongi isingda mipan tanduna leiriba laumi singi thamoidani haibatai. Maramdi kumsidi nong marang kaina chubadagi lau singubagi thabakta tangai fadana sizinariba ising marang kaina leiba aduni. Hauzik jila asigi mafam kiyada lau singubagi thabak kanna sathanari. Adubu hauzik lauhonda hard chaiba matamda urea har phangdabagi samisa laumi singna mayoknari. Maram aduna mari leinaba loisangna laumi singi awaba yingduna athubada darka leiba thabak laukhatpinaba appeal tawrakli. Awaba marakta nungaiba paw ama hairedi haukiba June gi tang 32 da Manipur Sarkar gi numit chamni action plan gi manung channa lungmai part 1 Noney da ITI shanaba CMN Birenna video conferencing gi khuthangda foundation stone let tawbi khiba aduni haibatai. Administrative block, classroom, Saukidar quarter, garage shed, toilet block yauna sagakadawriba building adugi project cost na lupa crore mapan makhaini aduga tha 39 gi manungda saba loinaba pandam thamli. Work project adugi implementing agency na MTDC ni. Iconic week celebration gi saruk ama oina SBI Noney branch amasung MRB Noney branch na sinduna credit outreach program, financial literacy amasung digital awareness camp June gi tang 9 da Saron English High School Longmai Bazar Noney da pangthokhi. Thoram aduda laumi singda Kisan credit card ki makhada loan gi sanction letter su yenthokhi. Longmai village Noney district headquarter gi kunthani thoi suba khunpu gi farm installation kam blessing program Longmai part 4 Peaceland gi community hall da pangthokhi. Anobo khunbu gi farm adu sahi chama suraba khuidilung gonmaina oiragani.